Hello. Good afternoon, ma'am. Numit kapagi ngarang kharaди nainagre ko question nainagre ado haidi question nainabadada notes khara ai hafet piramge notes haitare ko notes haise aina dum iraga piramge ko ado haidi kanosu haidi mado exam do yam hanganbanina notes khara pidabadi yaroi ko adugi notes khara piramge notes se kamain tꯧba notes no hair kanda aini semjaba notes ni ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯄꯔꯤꯡꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯅꯣꯠꯁꯅꯦ ꯍꯥꯏꯇꯥꯔꯦꯀꯣ ꯎꯝ, ꯑꯥ, ꯀꯣ ꯑꯗꯣ ꯅꯣꯠꯁꯦ ꯑꯩꯒꯤ ꯕꯦꯡꯒꯂꯤꯗꯕꯨꯗꯤ ꯏꯌꯦ ꯑꯗꯨꯗꯨꯕꯨ ꯑꯗꯨꯗꯣ ꯑꯩ ꯏꯪꯂꯤꯁꯇ ꯈꯔ ꯏꯔꯒ ꯑꯩ ꯍꯥꯏꯐꯦꯠ ꯍꯥꯏꯔꯝꯒꯦꯕꯀꯣ ꯇꯥꯛꯄ ꯇꯥꯛꯄꯗꯗꯤ ꯌꯥꯎꯗꯤ ꯌꯥꯎꯈ꯭ꯔꯕꯅꯦ ꯑꯗꯨꯕꯨ ꯇꯥꯛꯄꯗ ꯌꯥꯎꯈꯤꯕ ꯇꯥꯔꯒꯁꯨ ꯑꯗꯨꯝ ꯑꯩ ꯑꯗꯨꯝ ꯈꯔ ꯏꯊꯣꯔꯛꯀꯦ ꯑꯗꯨꯗꯨꯒ ꯑꯗꯨꯒꯤ ꯁꯤꯒꯤ ꯅꯣꯠꯁꯤꯁꯨ ꯑꯩ PDF ꯑꯣꯏꯅ ꯇꯦꯂꯤꯒ꯭ꯔꯥꯝ ꯆꯦꯅꯦꯜꯗ ꯑꯗꯒꯤ ꯑꯇꯣꯞ ꯑꯇꯣꯞꯄ ꯀꯩꯅꯣꯁꯤꯡꯗ ꯑꯗꯨꯝ ꯊꯥꯒꯠꯂꯛꯀꯦꯕꯀꯣ ꯅꯨꯃꯤꯠ ꯀꯥꯞꯄ ꯅꯨꯃꯤꯠ ꯀꯥꯞꯄ ꯀꯣ ꯅꯨꯃꯤꯠ ꯀꯥꯞꯄ ꯈꯨꯏꯗꯤ ꯈꯔ ꯊꯤꯔꯅꯤꯀꯣ ꯑꯩꯁꯦ ꯇꯦꯕ꯭ꯂꯦꯠ ꯑꯣꯏꯕꯒꯤ ꯑꯩ ꯈꯤꯇꯪ ꯏꯕꯗ ꯈꯤꯇꯪ ꯐꯖꯕ ꯋꯥꯠꯂꯦ ꯅꯨꯃꯤꯠ ꯀꯥꯞꯄ ꯅꯨꯃꯤꯠ ꯀꯥꯞꯄꯁꯦ ꯃꯇꯝ ꯀꯔꯝꯕ ꯃꯇꯝꯗ ꯇꯧꯔꯝꯒꯦ ꯍꯥꯏꯔꯒꯗꯤ ꯀꯣ 300 AD ꯀꯣ 300 AD ꯑꯗꯨꯒ ꯃꯥꯁꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯀꯔꯦꯛꯇꯔ ꯍꯥꯏꯇꯥꯔꯦꯀꯣ ꯀꯔꯦꯛꯇꯔꯁꯦ ꯀꯃꯥꯏꯅ ꯇꯧꯕ ꯀꯔꯦꯛꯇꯔꯅꯣ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯃꯃꯥ ꯑꯃ ꯂꯩ ꯃꯃꯥꯁꯤꯒꯤ ꯃꯃꯥ ꯑꯃꯈꯛ ꯂꯩ ꯍꯥꯏꯇꯥꯔꯦ ꯀꯣ ꯃꯃꯥ ꯍꯥꯏꯁꯦ ꯍꯥꯏꯗ꯭ꯔꯁꯨ ꯌꯥꯏꯁꯦ ꯀꯣ ꯃꯃꯤꯡꯁꯦ ꯀꯩꯅꯣ ꯃꯥꯂꯦꯝ ꯂꯩꯃ ꯃꯥꯂꯦꯝ ꯂꯩꯃꯅ ꯃꯥꯂꯦꯝ ꯂꯩꯃꯅ ꯃꯆꯥ ꯑꯅꯤ ꯄꯣꯛꯏ ꯃꯆꯥ ꯑꯅꯤꯗꯨꯒꯤ ꯃꯃꯤꯡꯁꯤꯡꯗꯣ ꯑꯃꯅ ꯇꯥꯎꯍꯨꯏ ꯑꯍꯥꯟꯕ ꯀꯣ ꯇꯥꯍꯦꯔꯦꯡ ꯑꯍꯥꯟꯕ ꯑꯗꯨꯒ ꯑꯅꯤꯁꯨꯕꯁꯤꯅ ꯌꯣꯏ ꯃꯌꯥꯏ ꯀꯣ ꯌꯣꯏ ꯃꯌꯥꯏ ꯅꯨꯃꯤꯠ ꯁꯅꯥ ꯀꯣ ꯅꯨꯃꯤꯠ ꯁꯅꯥ ꯈꯣꯝꯗꯣꯟ ꯈꯣꯝꯃꯗꯣꯟ ꯀꯣ ꯈꯣꯝꯃꯗꯣꯟ ꯀꯣ ꯑꯗꯨ ꯁꯤꯁꯤꯅ ꯃꯥꯂꯦꯝ ꯂꯩꯃꯅ ꯃꯆꯥ ꯑꯅꯤ ꯄꯣꯛꯑꯦ ꯁꯤ ꯀꯣ ꯑꯗꯒꯤ ꯃꯥꯒꯤ ꯀꯔꯦꯛꯇꯔꯗ ꯁꯤꯗ ꯀꯔꯦꯛꯇꯔ ꯈꯔ ꯑꯃ ꯂꯩꯔꯦ ꯑꯗꯒꯤ ꯖꯦꯅꯦꯔꯦꯜꯗꯨꯒꯤ ꯀꯔꯦꯛꯇꯔ ꯈ꯭ꯋꯥꯏ ꯅꯣꯡꯆꯦꯡꯕꯝ ꯅꯥꯏꯆꯥ ꯅꯣꯡꯆꯦꯡ ꯄꯤꯕ ꯍꯥꯏꯔꯒꯁꯨ ꯈꯪꯅꯩꯀꯣ ꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯀꯩꯅꯣ ꯅꯤꯡꯊꯧꯄꯣꯡꯕ ꯇꯔꯥꯁꯨ ꯂꯩꯀꯣ ꯅꯤꯡꯊꯧꯄꯣꯡꯕ ꯇꯔꯥ ꯅꯤꯡꯊꯧꯄꯣꯡꯕ ꯇꯔꯥ ꯅꯤꯡꯊꯧꯄꯣꯡꯕ ꯇꯔꯥꯁꯦ ꯑꯩ ꯏꯖꯔꯛꯀꯦꯀꯣ ꯄꯨꯈ꯭ꯔꯟꯕ ꯀꯣ ꯑꯗꯒꯤ ꯅꯣꯡꯊꯣꯟꯕ ꯀꯣ ꯑꯗꯒꯤ ꯈ꯭ꯋꯥꯏꯔꯥꯛꯄ ꯌꯥꯏꯁꯀꯨꯜꯂꯥꯛꯄ
ก็เฮียงลอยหันจะบาหันจะบาเดกีก็สงขันหันจะบาจงคันบาจงคันบาหันจะบาก็เดกีอิมังลอยหันจะบาหันจะบาอิมิงลอยหันจะบาหันจะบาเดกีก็พัมทักษะพัมทักษะเดกีนายครักปะก็นายครักปะ Moi sini ko ning thopong batara hai se ning thopong batara le ne atopa character amadana haite kanogi haidi magi character kai sarakpada ngasai khwai nongjembam naicha nongjemba chika maga marriage tongna ba hai tare ko haidi magi nupi se ko magi nupi sigi ꯃꯥꯒꯤ ꯅꯨꯄꯤꯁꯤꯒꯤ ꯍꯥꯏꯗꯤ ꯀꯩꯅꯣ ꯔꯣꯜ ꯑꯃꯁꯨ ꯌꯥꯝ ꯆꯥꯎꯅ ꯂꯩꯌꯦꯕꯀꯣ ꯃꯥꯒꯤ ꯇꯥꯂꯣꯏ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯎꯅꯨ ꯆꯈꯥꯅꯨ ꯍꯥꯏꯁꯦ ꯍꯥꯎꯅꯨ ꯍꯥꯎꯅꯨ ꯆꯈꯥꯅꯨ ꯍꯥꯎꯅꯨ ꯑꯁ ꯀꯣ ꯍꯥꯎꯅꯨ ꯆꯈꯥꯅꯨ 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 ꯍꯥꯎꯅꯨ ꯆꯈꯥꯅꯨ ꯀꯣ ꯁꯤꯅ ꯃꯥꯒꯤ ꯇꯥꯂꯣꯏꯅꯤꯀꯣ ꯑꯗꯒꯤ ꯈꯔ ꯐꯥꯕ ꯌꯥꯕ ꯍꯥꯏꯔꯒꯗꯤ ꯃꯥꯅ ꯀꯩ ꯍꯥꯏꯅꯤ ꯋꯥ ꯍꯥꯏꯗꯤ ꯅꯨꯡꯆꯦꯝ ꯄꯤꯕꯥꯅ ꯃꯥꯅ ꯇꯦꯟ ꯀꯥꯞꯄ ꯇꯝꯕꯒꯤ ꯃꯇꯥꯡ ꯀꯣ ꯇꯦꯟ ꯀꯌꯥꯝ ꯀꯨꯏꯅ ꯇꯝꯕ ꯅꯨꯃꯤꯠ 12ꯅꯤ ꯇꯝꯕ ꯑꯗꯒꯤ ꯀꯔꯥꯏꯗ ꯇꯝꯕ ꯀꯔꯤ ꯄꯣꯠꯇ ꯇꯝꯕ ꯑꯗꯒꯤ ꯑꯗꯨ ꯃꯌꯥꯝꯁꯤꯡꯗꯣ ꯅꯩꯅꯗꯣꯏꯅꯦꯕꯀꯣ ꯍꯥꯏꯗꯤ ꯑꯗꯨ ꯃꯌꯥꯝꯁꯤꯡꯗꯣ ꯐꯥꯕ ꯑꯃ ꯆꯪꯉꯦ ꯑꯗꯨꯗꯤ ꯇꯦꯛꯁꯇꯒꯤ ꯄꯥꯔꯣꯀꯣ ꯇꯦꯛꯁꯇꯒꯤ ꯄꯥꯔꯣ ꯁꯒꯣꯜ ꯆꯥꯕꯒꯤ ꯋꯥꯔꯤꯗ ꯑꯩꯈꯣꯏꯒꯤ ꯃꯔꯤꯡꯒꯤ ꯀꯦꯔꯦꯛꯇꯔ ꯃꯔꯤꯡ ꯃꯔꯤꯡꯒꯤꯗꯁꯨ ꯀꯦꯔꯦꯛꯇꯔ ꯈꯔ ꯌꯥꯎꯈꯤꯗꯅꯀꯣ ꯃꯔꯤꯡꯒꯤꯗꯁꯨ ꯑꯗ ꯃꯔꯤꯡꯒꯤꯗꯁꯨ ꯑꯩ ꯍꯥꯞꯆꯔꯛꯀꯦꯀꯣ ꯃꯔꯤꯡꯗ ꯀꯔꯝꯕ ꯀꯔꯝꯕ ꯀꯦꯔꯦꯛꯇꯔ ꯌꯥꯎꯈꯤꯒꯦꯗꯣ ꯃꯔꯤꯡꯗ ꯀꯦꯔꯦꯛꯇꯔ ꯃꯣꯏ ꯍꯥꯏꯗꯤ ꯈꯨꯜꯒꯤ ꯄꯟꯊꯣꯡ ꯉꯥꯛꯄꯤ ꯍꯥꯏꯕ ꯀꯦꯔꯦꯛꯇꯔ ꯑꯃ ꯐꯖꯅ ꯌꯥꯎꯔꯦ ꯈꯨꯜꯒꯤ ꯄꯟꯊꯣꯡ ꯉꯥꯛꯄꯤ ꯀꯣ ꯁꯤꯒꯤ ꯀꯦꯔꯦꯛꯇꯔ ꯃꯥꯒꯤ ꯀꯦꯔꯦꯛꯇꯔꯗꯨꯁꯨ ꯑꯗꯨꯝ ꯈꯔ ꯈꯪꯖꯤꯟꯕ ꯌꯥꯏꯀꯣ ꯑꯗꯒꯤ ꯁꯥꯃꯨ ꯆꯥꯈꯤꯕ ꯍꯥꯏꯗꯤ ꯁꯒꯣꯜ ꯆꯥꯈꯤꯕ ꯃꯣꯏ ꯃꯉꯥꯗꯣ ꯃꯣꯏ ꯃꯉꯥ ꯁꯒꯣꯜ ꯆꯥꯈꯤꯕ ꯃꯣꯏ ꯃꯉꯥꯗꯣ ꯀꯔꯤ ꯀꯅꯥ ꯀꯅꯥꯅꯣ ꯍꯥꯏꯔꯒꯗꯤ ꯍꯥꯃꯨꯕ ꯀꯣ ꯑꯗꯒꯤ ꯍꯥꯎꯇꯣꯟꯕ ꯑꯗꯒꯤ ꯍꯥꯎꯈꯣꯡꯇꯣꯟ
adagi hao khong sang ko aduga haumura ko si lere ko adagi moigi character tudi khara mu hapchalo ko noina hai kari kamain to ba character no moi sakon kamain cha gi ba aduni adagi ko maibi khara gi character maibi khara gi character maibi gi character hai tare ko maibi moi thibada thinabagi damakta maibi khara tanagidna ko ada themnaba moigi maibi maibiga tawdana tanadana di thidana ko maibi se maibi dugi maming do maibi gi maming se kaino chakpa lamlang maibi character se ni ko yam maru orise chakpa lamlang maibi ko chakpa lamlang maibi se tawraga thini ko adagi ningthau themba chatnaba six subada ningthau gi ningthau themnaba thaba masanupi thabado masanupi digi maming do kayaba koigi ningthauche adi pura magi full maming do dum khangjan grasi ko adi ningthau themnaba karai kanano tharise to be ngangyek chanu ngangyek chanu panthoi mani ko tharise mani ba tharise aduduga thembada chakpagi magi maram haitare thembada changba polam kari kara dudi larik tage dum kari kari changi ge khotki ga ha bidudi izaro ko chup sabada changmagi macha matum aidi chup sarba matungda kari tawi chup sabada kari thoramda kari tawgi ko adugumba mayam do ado chup saba matamda aidi khoigi posak ama so khoina aina haihudreba ko khoigi pena 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 semingai da samurau yawi haiba ma pawro ama leidana pena semingai da samurau yawi haiba adu numit kapadagi neba tholaido pena semingai da samurau yawi haise kamain tawge harakanda moise pena pena ji kho ga haidi numit kapada khoi ngarang ningthau kana ningthau che khoina kano kangla da mu pore idana ko moina themaga ningthau se pa kangla da porakpa matam sida moina kamai porke ha kana pena khonga ga poreba haiba pena khonga poreba se kamai to ga kanda moirang digi pore ineba ko laphu gi pong ama tunga kana poraktoineba ko laphugi pong ama laphuna saba pong edi khangi ko isingda thoigi kano tawbado isingda tonga satpa yaba hi manba laphuna saba hi do adu pongje tonga la kanda penaje khongma matamsida penaje yadradagi penaje sema sida sum moirangdagi lakpasina sum lakpasina samurau yaugiba khangaudraba pena semingaida samurau yawi haise adudai tholakpanebako moina lakpa matamsida sum thawra sum lakpasida penaje yagidrena penaje sembasida ngasai samurau yaugibse khangaudraba meaning di kaino harakanda pena semingaida samurau yawi haibse atopa meaning di kaino harakanda thabak tawbada tappadagi nanghaudabaduneба thabakse ko aduduni ko adu thabak tawbada tappadagi nanghaudaba haitare pena khongba nanghaudaba adudagi hujike hairaba proverb haitare pramando lakpaneba ko pena semingaida samurau yawi hairagadi thabakse alamana thabak tawbasida taban ngare nangsu pena semingaida samurau yawi adu hek thoeda ana hairido aduduni ko adudo sigi wari sidagi lakpaneba ko
ꯑꯗꯣ ꯀꯔꯥꯏꯗꯒꯤ ꯈꯪꯉꯦ ꯑꯩꯈꯣꯏꯅ ꯉꯔꯥꯡ ꯑꯩꯈꯣꯏꯅ ꯍꯥꯏꯅꯈꯤꯕꯗ ꯀꯩꯗꯧꯋꯦ ꯌꯥꯀꯥꯔꯣꯜ ꯁꯛꯏꯗꯅ ꯌꯥꯀꯥꯔꯣꯜ ꯁꯛꯏꯗꯅ ꯍꯥꯏꯗꯤ ꯅꯤꯡꯊꯧꯗ ꯍꯧꯗꯣꯛꯄ ꯃꯇꯝꯗ ꯌꯥꯀꯥꯔꯣꯜ ꯁꯛꯏꯗꯅ ꯄꯦꯅꯥ ꯈꯣꯡꯉꯤꯗꯅ ꯑꯗꯨꯗꯩꯗ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯀ꯭ꯂꯨꯗꯣ ꯑꯗꯨꯝ ꯂꯩꯔꯕꯅꯤꯀꯣ ꯍꯥꯏꯗꯤ ꯄꯦꯅꯥ ꯁꯦꯝꯃꯤꯉꯩ ꯁꯃꯨꯔꯧ ꯌꯧꯋꯦ ꯑꯗꯣ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯀ꯭ꯂꯨꯗꯣ ꯑꯗꯨꯝ ꯂꯩꯔꯕꯅꯦꯕ ꯅꯦꯛꯁꯇ ꯑꯩꯅ ꯍꯥꯏꯅꯤꯡꯕ ꯄꯣꯏꯟ ꯈꯔ ꯂꯩ ꯄꯣꯏꯟꯁꯦ ꯀꯩ ꯄꯣꯏꯟꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯀꯔꯝꯕ ꯂꯥꯏꯔꯤꯛꯅꯣ ꯍꯥꯏꯕꯁꯦ ꯂꯥꯏꯔꯤꯛꯁꯦ ꯀꯔꯝꯕ ꯂꯥꯏꯔꯤꯛꯅꯣ ꯍꯥꯏꯕꯁꯦ ꯑꯩ ꯍꯥꯏꯔꯛꯀꯦꯀꯣ ꯂꯥꯏꯔꯤꯛꯁꯦ ꯀꯔꯝꯕ ꯃꯈꯜꯒꯤ ꯂꯥꯏꯔꯤꯛꯅꯣꯕꯁꯦ ꯀꯔꯝꯕ ꯃꯈꯜꯒꯤ ꯂꯥꯏꯔꯤꯛꯅꯣ ꯀꯣ ꯀꯔꯝꯕ ꯃꯈꯜꯒꯤ ꯂꯥꯏꯔꯤꯛꯅꯣꯅ ꯄꯩꯈꯥꯗ ꯀꯩꯒꯨꯝꯕ ꯍꯪꯉꯛ ꯇꯥꯔꯒꯗꯤ ꯐꯥꯔꯁ ꯄꯣꯏꯟꯗ ꯑꯩꯈꯣꯏꯅ ꯁꯦ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯕ ꯌꯥꯕꯁꯦ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯃꯥꯁꯦ ꯑꯩꯈꯣꯏꯅ ꯃꯤꯊꯣꯂꯣꯖꯤꯀꯦꯜ ꯑꯣꯏꯕ ꯕꯨꯛ ꯑꯃꯗꯤ ꯑꯣꯏꯔꯦ ꯑꯗꯨꯗꯨꯃꯗꯤ ꯑꯗꯨꯝ ꯈꯪꯉꯦꯕ ꯍꯥꯏꯕꯗꯤ ꯂꯥꯏꯒ ꯇꯤꯟꯒ ꯁꯝꯅꯔꯤꯉꯩ ꯃꯇꯝꯗ ꯏꯔꯝꯕ ꯂꯥꯏꯔꯤꯛ ꯑꯃꯅꯦꯕꯀꯣ ꯑꯁꯦꯡꯕꯒꯤꯗꯤ ꯆꯨꯞ ꯁꯥꯕꯒꯤ ꯁꯛꯅ ꯁꯣꯟꯅꯕ ꯂꯥꯏꯔꯤꯛ ꯆꯨꯞ ꯁꯥꯕꯒꯤ ꯁꯛꯅ ꯁꯣꯟꯅꯕ ꯂꯥꯏꯔꯤꯛ ꯀꯣ ꯑꯃ ꯑꯣꯏꯅ ꯈꯟꯅꯩꯌꯦꯕ ꯀꯣ ꯀꯔꯝꯕ ꯃꯈꯜꯒꯤ ꯂꯥꯏꯔꯤꯛꯅꯣ ꯍꯥꯏꯔꯒꯗꯤ ꯆꯨꯞ ꯁꯥꯕꯒꯤ ꯁꯛꯅ ꯁꯣꯟꯅꯕ ꯂꯥꯏꯔꯤꯛ ꯑꯃ ꯑꯣꯏꯅ ꯈꯟꯅꯩꯌꯦꯕ ꯃꯇꯝꯗꯨꯗꯀꯣ ꯀꯣ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯃꯅ ꯀꯔꯤ ꯍꯥꯏꯗꯤ ꯑꯀꯟ ꯑꯊꯧꯒꯤ ꯂꯥꯏꯔꯤꯛ ꯑꯃ ꯑꯣꯏꯅꯁꯨ ꯈꯟꯅꯩꯌꯦꯕ ꯑꯀꯜ ꯑꯊꯧꯒꯤ ꯂꯥꯏꯔꯤꯛ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯀꯜ ꯑꯊꯧꯒꯤ ꯂꯥꯏꯔꯤꯛ ꯍꯥꯏꯁꯤꯗ ꯀꯔꯤꯅꯣ ꯃꯔꯨ ꯑꯣꯏꯅ ꯂꯥꯛꯇꯣꯏꯁꯦ ꯑꯀꯜ ꯑꯊꯧꯒꯤ ꯂꯥꯏꯔꯤꯛꯇꯗꯤ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏ ꯅꯨꯡꯖꯦꯝꯕꯝ ꯄꯤꯕ ꯀꯣ ꯈ꯭ꯋꯥꯏ ꯅꯨꯡꯖꯦꯝꯕꯝ ꯄꯤꯕ ꯀꯣ ꯃꯥꯒꯤ ꯑꯀꯜ ꯑꯊꯧꯒꯤ ꯋꯥꯔꯤ ꯑꯃ ꯑꯣꯏꯅꯁꯨ ꯑꯃꯨꯛ ꯈꯪꯅꯩꯌꯦꯕꯀꯣ ꯑꯗꯒꯤ ꯑꯦꯂꯤꯒꯣꯔꯤ ꯑꯃ ꯑꯣꯏꯅꯁꯨ ꯍꯥꯏꯗꯤ ꯑꯦꯂꯤꯒꯣꯔꯤꯒꯤ ꯃꯑꯣꯡꯗ ꯏꯔꯛꯄ ꯂꯥꯏꯔꯤꯛ ꯑꯃ ꯑꯣꯏꯅꯁꯨ ꯑꯗꯨꯝ ꯈꯪꯅꯩꯌꯦꯕꯀꯣ ꯑꯗꯒꯤ ꯐꯣꯔ ꯁꯨꯕꯗ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯔꯤꯚꯣꯂꯨꯁꯅꯔꯤ ꯂꯥꯏꯔꯤꯛ ꯑꯃ ꯑꯣꯏꯅꯁꯨ ꯔꯤꯚꯣꯂꯨꯁꯅꯔꯤ ꯀꯣ ꯄꯤꯄꯜꯁ ꯔꯤꯚꯣꯂꯨꯁꯅꯔꯤ ꯍꯥꯏꯗꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯅꯤꯡꯊꯧ ꯂꯩꯉꯥꯛꯀꯤ ꯃꯥꯌꯣꯛꯇ ꯍꯧꯔꯛꯄ ꯍꯥꯏꯗꯤ ꯅꯤꯡꯊꯧꯗꯨꯅ ꯄꯥꯜꯂꯤꯕ ꯃꯑꯣꯡꯗꯨꯒꯤ ꯃꯥꯌꯣꯛꯇ ꯍꯧꯔꯛꯄ ꯑꯃ ꯑꯣꯏꯅꯁꯨ ꯁꯤꯁꯦ ꯀꯟꯁꯤꯗꯔ ꯇꯧꯋꯦꯕ ꯀꯣ ꯍꯥꯏꯗꯤ ꯄꯣꯠꯁꯦ ꯍꯥꯏꯗꯤ ꯔꯤꯚꯣꯂꯨꯁꯅꯔꯤ ꯂꯥꯏꯔꯤꯛ ꯑꯃ ꯑꯣꯏꯅꯁꯨ ꯀꯟꯁꯤꯗꯔ ꯇꯧꯋꯦꯕꯀꯣ ꯑꯗꯒꯤ ꯐꯥꯏꯚ ꯁꯨꯕꯗ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧ ꯂꯩꯉꯥꯛꯀꯤ ꯀꯥꯟꯅꯕ ꯍꯥꯏꯕꯗꯤ ꯀꯥꯟꯅꯕ ꯎꯠꯄ ꯂꯥꯏꯔꯤꯛ ꯀꯣ ꯅꯤꯡꯊꯧ ꯌꯥꯎꯗ꯭ꯔꯕꯗꯤ ꯃꯣꯏ ꯑꯋꯥꯐꯝꯗ ꯇꯥꯏ ꯈꯣꯠꯂꯤ ꯀꯥꯏꯅꯒ ꯍꯥꯏꯗꯅꯀꯣ ꯑꯗꯨꯒꯨꯝꯕ ꯎꯠꯄ ꯂꯥꯏꯔꯤꯛ ꯑꯃꯁꯨ ꯑꯃ ꯑꯣꯏꯅꯁꯨ ꯍꯥꯏꯗꯤ ꯀꯟꯁꯤꯗꯔ ꯇꯧꯋꯦꯕ ꯀꯣ ꯃꯔꯨ ꯑꯣꯏꯅ ꯁꯤ ꯃꯣꯏ ꯃꯉꯥꯁꯦ ꯄꯣꯏꯟ ꯑꯃ ꯑꯣꯏꯅ ꯏꯕ ꯌꯥꯅꯤꯀꯣ ꯍꯥꯏꯗꯤ ꯌꯥꯅꯤꯗꯅꯀꯣ ꯍꯥꯏꯗꯤ ꯀꯔꯝꯕ ꯂꯥꯏꯔꯤꯛ ꯃꯈꯜꯅꯣ ꯍꯥꯏꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯄꯣꯏꯟ ꯃꯉꯥꯁꯦ ꯑꯗꯨꯝ ꯏꯕꯤꯔꯣꯕꯀꯣ ꯑꯗꯒꯤ ꯁꯃꯥꯖ ꯑꯃꯁꯨꯡ ꯁꯪꯁꯀ꯭ꯔꯤꯇꯤ ꯁꯃꯥꯖ ꯑꯦꯟ ꯁꯪꯁꯀ꯭ꯔꯤꯇꯤ ꯁꯃꯥꯖ ꯑꯦꯟ ꯁꯪꯁꯀ꯭ꯔꯤꯇꯤꯗ ꯀꯔꯤ ꯌꯥꯎꯒꯦ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕꯗ ꯀꯣ ꯑꯉꯥꯡꯒꯨꯝꯕ ꯁꯤꯕ ꯑꯗꯒꯤ ꯀꯩꯅꯣꯒꯨꯝꯕ ꯁꯤꯕ ꯇꯥꯔꯒꯗꯤ ꯑꯉꯥꯡ ꯆꯍꯤ ꯁꯨꯗꯕꯒ ꯁꯤꯕꯁꯦ ꯀꯣ ꯑꯉꯥꯡ ꯂꯩꯕꯥꯛꯇ ꯐꯨꯝꯕꯁꯦ ꯐꯨꯝꯕꯒꯤ ꯆꯠꯅꯕꯤꯁꯦ ꯁꯃꯥꯖ ꯁꯪꯁꯀ꯭ꯔꯤꯇꯤꯗ ꯁꯤꯁꯦ ꯃꯌꯥꯝ ꯌꯥꯎꯔꯦꯀꯣ ꯑꯩ ꯉꯔꯥꯡꯗꯁꯨ ꯈꯔꯗꯤ ꯄꯟꯈ꯭ꯔꯕꯅꯦ ꯑꯉꯥꯡ ꯂꯩꯕꯥꯛꯇ ꯐꯨꯝꯕ ꯀꯣ
ꯀꯣ ꯑꯗꯒꯤ ꯅꯤꯡꯊꯧ ꯅꯠꯇꯕ ꯅꯤꯡꯊꯧꯒꯤ ꯃꯔꯤ ꯃꯇꯥ ꯅ ꯅꯤꯡꯊꯧ ꯁꯥꯕ ꯍꯥꯏꯕꯗꯤ ꯉꯁꯥꯏꯒꯤ ꯅꯤꯡꯊꯧ ꯑꯅꯤ ꯄꯥꯜꯂꯤ ꯍꯥꯏꯔꯤꯁꯦ ꯅꯤꯡꯊꯧ ꯑꯁꯦꯡꯕꯗꯤ ꯅꯤꯡꯊꯧ ꯃꯌꯥꯝꯕꯗꯨꯅ ꯑꯣꯏꯒꯗꯕꯅꯦꯕ ꯃꯅꯥꯎꯄꯥꯗꯣ ꯅꯤꯡꯊꯧꯒꯤ ꯇꯥꯏꯞꯇ ꯍꯦꯛ ꯇꯧꯔꯛꯄꯗꯒꯤ ꯅꯤꯡꯊꯧ ꯑꯅꯤ ꯄꯥꯜꯂꯦ ꯍꯥꯏꯈꯤꯕꯒꯤ ꯋꯥꯔꯤꯅꯦꯕꯀꯣ ꯑꯗꯨꯗꯨꯅ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯌꯥꯝꯅ ꯍꯥꯏꯗꯤ ꯑꯗꯨꯅꯁꯨ ꯁꯃꯥꯖ ꯑꯃꯁꯨꯡ ꯁꯃꯥꯖꯇꯨꯗ ꯌꯥꯝꯅ ꯑꯋꯥꯕ ꯐꯪꯍꯜꯂꯤꯗꯅ ꯀꯣ ꯀꯣ ꯑꯗꯒꯤ ꯀꯣ ꯅꯤꯡꯊꯧꯒꯤ ꯃꯥꯌꯣꯛꯇ ꯂꯥꯜ ꯍꯧꯕ ꯀꯣ ꯂꯥꯜ ꯍꯧꯔꯤꯁꯦ ꯀꯅꯥꯅ ꯍꯧꯔꯛꯏꯁꯦ ꯀꯣ ꯄꯥꯡꯒꯜ ꯂꯩꯔꯕꯗꯤ ꯑꯆꯨꯝꯕꯒꯤꯗꯃꯛ ꯁꯤꯕ ꯀꯤꯗꯕ ꯀꯣ ꯑꯗꯨꯒꯨꯝꯕ ꯍꯥꯏꯗꯤ ꯅꯤꯡꯊꯧꯒꯤ ꯃꯥꯌꯣꯛꯇꯁꯨ ꯂꯦꯞꯄ ꯉꯝꯕꯒꯤ ꯆꯠꯅꯕꯤ ꯍꯥꯏꯗꯤ ꯅꯤꯡꯊꯧꯒꯤ ꯔꯤꯚꯣꯂꯨꯁꯟ ꯍꯥꯏꯇꯥꯔꯦ ꯔꯤꯚꯣꯂꯨꯁꯟꯒꯤ ꯆꯠꯅꯕꯤꯁꯨ ꯂꯩꯔꯝꯃꯦꯕ ꯔꯤꯚꯣꯂꯨꯁꯟꯒꯤ ꯆꯠꯅꯕꯤ ꯀꯣ ꯑꯗꯒꯤ ꯅꯤꯡꯊꯧ ꯑꯣꯏꯕꯒꯤ ꯃꯥꯒꯤ ꯅꯤꯡꯊꯧꯒꯤ ꯍꯦꯔꯤꯗꯤꯇꯤꯒꯤ ꯃꯇꯥꯡꯗꯁꯨ ꯑꯗꯨꯝ ꯌꯥꯎꯕꯅꯤꯀꯣ ꯑꯗꯒꯤ ꯂꯩꯕꯥꯛ ꯑꯋꯥꯕ ꯇꯥꯔꯕꯗ ꯀꯣ ꯑꯉꯝ ꯑꯊꯧ ꯇꯥꯟꯅꯗꯨꯅ ꯁꯣꯞ ꯇꯧꯋꯦ ꯀꯣ ꯅꯤꯡꯊꯧꯕꯣꯡꯕ ꯇꯔꯥꯅ ꯄꯨꯜꯂꯒ ꯅꯤꯡꯊꯧꯗꯣ ꯍꯥꯏꯗꯤ ꯀꯧꯔꯨꯅꯕꯒꯤ ꯋꯥ ꯇꯥꯟꯅꯕꯗꯣ ꯑꯗꯨꯗꯨꯅꯤꯀꯣ ꯁꯣꯞ ꯇꯧꯕ ꯑꯗꯨꯁꯨ ꯑꯗꯨꯝ ꯍꯥꯏꯗꯤ ꯄꯣꯏꯟ ꯑꯃ ꯑꯣꯏꯅ ꯏꯕ ꯌꯥꯏꯀꯣ ꯍꯥꯏꯗꯤ ꯃꯥꯒꯤ ꯀꯜꯆꯔ ꯇ꯭ꯔꯦꯗꯤꯁꯟ ꯁꯪꯁꯀ꯭ꯔꯤꯇꯤ ꯁꯃꯥꯖ ꯁꯪꯁꯀ꯭ꯔꯤꯇꯤꯒꯤ ꯃꯇꯥꯡꯗ ꯂꯥꯛꯄ ꯃꯇꯝꯗꯀꯣ ꯑꯗꯒꯤ ꯑꯃꯥꯏꯕꯒꯤ ꯆꯠꯅꯕꯤꯁꯨ ꯂꯩꯔꯝꯃꯤ ꯑꯃꯥꯏꯕꯤ ꯀꯣ ꯑꯃꯥꯏꯕꯤꯅ ꯍꯧꯖꯤꯛ ꯑꯗꯨ ꯃꯇꯝꯗꯨꯗ ꯇꯧꯔꯝꯃꯤꯁꯦ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯃꯪ ꯆꯟꯗꯨꯅ ꯁꯤꯟꯊꯥ ꯄꯥꯡꯊꯣꯛꯄ ꯍꯥꯏꯕꯗꯤ ꯃꯥꯏꯕꯤ ꯂꯥꯏ ꯇꯣꯡꯕꯗꯨꯅꯤꯀꯣ ꯁꯤꯁꯨ ꯇꯧꯔꯝꯃꯦ ꯑꯗꯒꯤ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯆꯨꯞ ꯁꯥꯕꯁꯤꯁꯨ ꯀꯣ ꯆꯨꯞ ꯁꯥꯕꯁꯤꯁꯨ ꯇꯧꯔꯝꯃꯦ ꯑꯗꯒꯤ ꯆꯨꯞꯁꯥꯔꯣꯜ ꯀꯥꯏꯁꯦ ꯁꯤꯗꯒꯤ ꯂꯥꯛꯈꯤꯕꯅꯤꯀꯣ ꯆꯨꯞꯁꯥꯔꯣꯜ ꯑꯗꯒꯤ ꯃꯇꯝꯗꯨꯗ ꯂꯥꯏ ꯈꯨꯔꯨꯝꯕꯗ ꯍꯥꯏꯗꯤ ꯌꯥꯀꯥꯏꯔꯣꯜ ꯁꯛ ꯁꯣꯟꯅꯕꯒꯤ ꯍꯥꯏꯇꯥꯔꯦ ꯄꯦꯅꯥ ꯈꯣꯡꯉꯒ ꯁꯛ ꯁꯣꯟꯅꯕꯒꯤ ꯃꯇꯥꯡꯗꯀꯣ ꯑꯗꯒꯤ ꯂꯥꯏ ꯈꯣꯏꯔꯝꯕꯒꯤ ꯃꯄꯣꯠ ꯃꯆꯩꯗ ꯂꯥꯏ ꯈꯣꯏꯔꯝꯕꯗ ꯁꯦꯜ ꯁꯤꯖꯤꯟꯅꯕ ꯄꯩꯁꯥꯒ ꯀꯠꯄ ꯍꯥꯏꯇꯥꯔꯦ ꯁꯦꯜ ꯁꯤꯖꯤꯟꯅꯕ ꯌꯥꯏꯀꯣ ꯑꯗꯨ ꯃꯌꯥꯝꯁꯤꯡꯗ ꯁꯤꯁꯤꯡꯁꯦ ꯇꯧꯔꯝꯃꯦꯕ ꯑꯗꯒꯤ ꯁꯤꯛꯁ ꯁꯨꯕꯗ ꯁꯥ ꯂꯥꯟꯗ ꯇꯦꯟ ꯁꯤꯖꯤꯟꯅꯕ ꯍꯥꯏꯗꯤ ꯕꯣ ꯑꯦꯔꯣ ꯁꯤꯖꯤꯟꯅꯕꯗꯣ ꯀꯣ ꯑꯗꯒꯤ ꯂꯧꯎ ꯁꯤꯡꯎꯕꯗ ꯃꯅꯥ ꯃꯁꯤꯡ ꯊꯥꯕ ꯉꯥ ꯆꯥꯛ ꯊꯤꯕ ꯑꯁꯤ ꯁꯃꯥꯖꯇꯨꯒꯤ ꯍꯥꯏꯗꯤ ꯀꯣ ꯃꯥꯏ ꯌꯥꯎꯋꯤꯗꯅ
nga phaba lau singuba nga phaba aduda phajana tawrameba lau singuba aduduna main oiba haitare sing uba nga phaba ko nga phaba ko adagi singsanba sisina main haidi matamduda leramba misingdugi main occupation oirameba main occupation ko aitsubada adagi nupisingna phisalonsa phisa lonsa ko phisa lonsa adagi adagi nupisingida moigi nada leiteng yanbase sisu haurameba adudaida adudagi ubaniko nada leiteng yanba ko nada leiteng yanbagi sanabisusu matamdudagi harameba ko adu mayamsing sidi aina khara thengnajaba khara duni ko sida aina ijarise samajam sanskriti da adu no kai haidi noina paraga thijarasu yai kasu kaide ko sidagi sidagi henma mayam amsu lerambasu yai adagi atopa amana kadoga harakanda numitka allegory gi portion do allegory gi portion do mung na seba kana no allegory tongnari do kana no comparison tongnari do sakani o ido kana no haragadi numitka numitka ningthauga changdamnabadane kamaina ningthauga ko changdamnaba kamaina changdamnagi aduni point wise oina hariko numitche numit ko numitche line na khanba ko khanba ko numitche line na khanba samanana ningthausu line na khandoini ko line na khanba numit khatangi wari nate masise lokhoke ko animak line na du khalleba ko ko aduna line na khallamnina wasakpadasu kedawe wasakpada mamangda 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 wasakpa haidi ningthau palla wasakpa numit palla wasakpa kain tongnarido aduduni dagi kadoga harakanda ning ningthau haidi ngasaigi kanose ꯑꯩꯈꯣꯏꯒꯤ line ena khalle ko ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧꯒꯤ ꯃꯃꯤꯡ ꯍꯥꯏꯇꯥꯔꯦ ꯅꯤꯡꯊꯧꯒꯤ ꯃꯃꯤꯡꯁꯦ ꯅꯤꯡꯊꯧꯒꯤ ꯃꯃꯤꯡꯁꯤꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯒ ꯅꯨꯃꯤꯠꯀꯤ ꯃꯃꯤꯡꯁꯤꯒ ꯑꯗꯨꯝ ꯃꯥꯟꯅꯔꯝꯃꯦꯕ ꯍꯥꯏꯕꯗꯤ ꯅꯨꯃꯤꯠꯀꯤ ꯃꯃꯤꯡꯁꯦ ꯃꯃꯤꯡ ꯊꯣꯟꯕꯗ ꯃꯥꯟꯅꯕ ꯍꯥꯏꯇꯥꯔꯦ ꯃꯃꯤꯡ ꯊꯣꯟꯕꯗ ꯃꯥꯟꯅꯕ ꯑꯩꯈꯣꯏ ꯈꯨꯗꯝ ꯑꯣꯏꯅ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯄꯤꯔꯕꯗ ꯑꯩꯈꯣꯏꯒꯤ ꯌꯣꯏ ꯃꯌꯥꯏ ꯍꯥꯏꯁꯦ ꯌꯣꯏ ꯃꯌꯥꯏꯒ ꯍꯥꯏꯔꯤꯁꯦ ꯁꯤꯁꯦ ꯅꯨꯃꯤꯠꯀꯤ ꯁ꯭ꯇꯥꯏꯜꯅꯦꯕ ꯈꯪꯕ ꯅꯨꯃꯤꯠ ꯁꯅꯥ ꯈꯣꯃꯗꯣꯟꯒ ꯍꯥꯏꯔꯤꯁꯦ ꯅꯨꯃꯤꯠ ꯁꯅꯥ ꯈꯣꯃꯗꯣꯟꯒ ꯍꯥꯏꯔꯤꯁꯦ ꯅꯨꯃꯤꯠꯀꯤ ꯃꯃꯤꯡꯅꯦꯕ ꯑꯗꯣ ꯅꯤꯡꯊꯧꯒꯤ ꯃꯃꯤꯡꯗꯁꯨ ꯁꯤꯁꯦ ꯃꯃꯤꯡꯁꯦ ꯍꯥꯞꯄꯤꯅꯦꯕ ꯌꯥꯔꯅꯤꯀꯣ ꯑꯗꯨꯗꯤꯅꯤꯀꯣ ꯑꯗꯒꯤ ꯁꯤ 2ꯅꯤ 3 ꯑꯍꯨꯝ ꯁꯨꯕꯗ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ
Achan mirai naidaba. Achan mirai naidaba. Mipum khudimagta numit ki manganju phanganidana ko adumaina ningthaujisu ko haidi magi character do adudasu adagi kadauge harakanda ko graha numitki 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 na kadauge harakanda graha haina koi leitro sorry graha graha tara leyeba numitki se chamanana ningthogina kari kya leyeba pongba tara leyeba pongba tara lay ko chamanidana ani sa haidi ningthaugisu ningthau ngakpal pongba tara leydana ko pautang pinaba adumai tawdana numitkisu graha tara leyba adumaina ko aduna changdamna haidi sisina mapan thongda chamdamnamni ko manungda changdamnama mayam amsu lay haidi kanoda mayam amsu lay adu khudi khara suma hairamge ko khudi se kamaina ige khudi khudi dana kari kari hai kanda yamna sizinari se upama yam sizinai ko adagi alankar yam sinai changdamnabase yam sizinai ko adagi machak mayam ama yawi ko adagi mitra swar kasu yam yawi mitra swar habadi mitranggi oiba ko haidi asengba laiga chandamnabagi ko mitra swar kasu yawi adagi kadauge hadranganda wahang pahonggi haidi wahang pahonggi habadi adasa ko adagi poetry gi tantha haidi poetry gi tantra haidi poetry sida su kai dauge harakanda wahang pahong tauba haitare ko wahang pahongbagi pahongba gi khuidaneba ires ko adagi biraski kanosu yawi ko biras habadi akhoi ras ras sorry biraski kanosu yawi mase biras habadi kano thongna phabagi ko adagi sixth ta kara lamitlon su mayam am yawi lam maming thonbagi adagi kadauge atopadi yarese si sabendo loisalase ko si ikhuigi mawongduni ko londa se ai ngara haigre loni ariba loni wai pareng je tentak tawi ko adagi au akhom taunabagi haidi amana hangaga amana khumba adumain taunabagi mawongda i ko haidi wato adudi yarani na khalle haidi text to paba matamdasu dum khangani yamna ariba koina artha hantopa ngamdaba adugumba character su yawebako adugumba wat su yaweba adune adagi noina iba yabase sidagi katana wari dagi thorokpa yaba haitare ko wari dagi thokpa yaba yam yawe like khwai nungjabam naija yekma hautangla ko adu hariba nupasigi magi character do kamain tawi iba yagre ko yamna sagai pibani mase asengba mingje khwai nungjabam naija yekma hautangla namu pongbara cha atanba haiko adugi maming magi character maming mayam ama hadi thongna phabada kamain tauba siba kidaba adagi mi hadi kai haini respectable oiba ko adugumba magi character nainabasudu sum hadi phajaba kanoni adu last ta pausel manumit kapana piriba pausel se karino habado last ta iramge ko khudi se ngasagi sigi khudi sida sabenda allegory laison su mayam am yawidana mongonda adagi nainda kogi revolution haitare lanhau gi lairik amasune mase lanhau bagi mongda iban
adagi ningthau corruptiongi matangdasu khara dum yawkibani ko numit kapana piriba magi kanose iragi ko numit kapana piriba magi kapausen se numit kapana piriba pausel numit kapana piriba pausel numit kapana piriba pausel se kaino har ka karino har kana ko ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯋꯥꯍꯟꯕ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯍꯥꯏꯗꯤ ꯅꯤꯡꯊꯧ ꯑꯃ ꯄꯥꯟ ꯇꯥꯔꯒꯗꯤꯀꯣ ꯅꯤꯡꯊꯧ ꯑꯃ ꯄꯥꯟ ꯇꯥꯔꯒꯗꯤ ꯅꯨꯃꯤꯠ ꯀꯨꯝꯅ ꯄꯥꯟꯒꯗꯕꯅꯦꯕ ꯑꯃꯈꯛꯇꯪ ꯄꯥꯟꯒꯗꯕꯅꯦꯕ ꯊꯥ ꯅꯨꯃꯤꯠ ꯍꯥꯏꯁꯦ ꯑꯃꯃꯝ ꯈꯛꯇꯪ ꯂꯩꯕ ꯄꯣꯠꯅꯦꯕ ꯅꯨꯃꯤꯠ ꯑꯅꯤ ꯊꯣꯛꯄ ꯌꯥꯗꯦꯕ ꯑꯗꯨꯗꯨꯅ ꯀꯩꯅꯣ ꯅꯨꯃꯤꯠꯀ ꯅꯤꯡꯊꯧꯒ ꯆꯥꯡꯗꯝꯅꯗꯨꯅ ꯅꯨꯃꯤꯠ ꯑꯃꯈꯛ ꯄꯥꯟꯒꯗꯕꯅꯤ ꯍꯥꯏꯕꯁꯤ ꯃꯥꯒꯤ ꯄꯥꯎꯆꯦꯅꯦꯕ ꯅꯨꯃꯤꯠꯀ ꯀꯩꯗꯧꯕ ꯅꯤꯡꯊꯧꯒ ꯆꯥꯡꯗꯝꯅꯗꯨꯅ ꯅꯤꯡꯊꯧ ꯑꯃꯈꯛ ꯄꯥꯟꯒꯗꯕꯅꯤ ꯇꯥꯛꯄ ꯅꯤꯡꯊꯧ ꯑꯃꯈꯛ ꯄꯥꯟꯗ ꯇꯥꯔꯒꯗꯤ ꯋꯥꯗꯣꯏꯅꯤꯀꯣ ꯑꯗꯣ ꯑꯅꯤ ꯊꯣꯛꯄꯤ ꯍꯥꯏꯕꯁꯦ ꯐꯠꯇꯦ ꯑꯅꯤ ꯊꯣꯛꯄꯒꯤ ꯀꯜꯆꯔꯁꯤꯁꯨ ꯁꯤꯗꯩꯁꯤꯗ ꯐꯖꯅ ꯍꯥꯏꯕꯅꯤꯀꯣ ꯑꯅꯤ ꯊꯣꯛꯄꯒꯤ ꯀꯜꯆꯔꯁꯤꯁꯨ ꯍꯥꯟꯅꯗꯤ ꯑꯗꯨꯝ ꯂꯩꯍꯧꯔꯦꯕ ꯂꯩꯕ ꯍꯧꯔꯛꯑꯦꯕ ꯍꯥꯏꯕꯗꯤ ꯑꯅꯤ ꯊꯣꯛꯄꯁꯦ ꯁꯤꯗꯁꯨ ꯅꯍꯥꯔꯣꯜꯒ ꯂꯩꯉꯥꯛꯀꯒꯤ ꯃꯥꯌꯣꯛꯇꯅꯤꯗꯅꯀꯣ ꯍꯧꯖꯤꯛ ꯇꯧꯔꯤꯁꯤꯡꯁꯦ ꯅꯍꯥꯔꯣꯜ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯇꯧꯔꯤꯗꯅꯀꯣ ꯅꯍꯥꯔꯣꯜꯒ ꯂꯩꯉꯥꯛꯀꯒꯤ ꯃꯔꯛꯇ ꯂꯩꯅꯕ ꯑꯗꯨꯗꯨꯅꯤ ꯑꯗꯒꯤ ꯔꯤꯚꯣꯂꯨꯁꯟ ꯍꯥꯏꯇꯥꯔꯦ ꯂꯩꯕꯥꯛꯀꯤ ꯋꯥꯌꯦꯜ ꯄꯊꯥꯞ ꯆꯨꯝꯗ ꯇꯥꯔꯒꯗꯤ ꯀꯩꯅꯣꯅ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯁꯥꯎꯔꯛꯄ ꯍꯥꯏꯁꯦ ꯃꯁꯥꯅ ꯇꯥꯕꯅꯤꯀꯣ ꯑꯗꯨꯒꯨꯝꯕ ꯑꯗꯒꯤ ꯑꯗꯨ ꯂꯥꯏꯐ ꯂꯦꯁꯟꯅꯦꯕ ꯍꯥꯏꯗꯤ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯇꯥꯔꯒꯗꯤ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯉꯝꯅꯕ ꯍꯥꯏꯗꯤ ꯂꯩꯕꯥꯛ ꯄ꯭ꯔꯖꯥꯅ ꯌꯥꯕ ꯃꯑꯣꯡꯗ ꯆꯠꯀꯗꯕꯅꯦꯕ ꯑꯗꯒꯤ ꯅꯤꯡꯊꯧ ꯄꯥꯟꯗ꯭ꯔꯕꯗꯤ ꯀꯩꯗꯧꯋꯦ ꯅꯤꯡꯊꯧ ꯄꯥꯟꯗ꯭ꯔꯕꯗꯤ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯍꯦꯜꯂꯛꯄ ꯑꯗꯨꯅꯤ ꯃꯔꯨ ꯑꯣꯏꯅ ꯁꯤꯅꯤꯀꯣ ꯍꯥꯏꯗꯤ ꯑꯇꯣꯞꯄꯁꯨ ꯃꯌꯥꯝ ꯑꯃꯗꯤ ꯂꯩꯔꯤ ꯕꯠ ꯇꯧꯕꯇꯕꯨ ꯃꯌꯥꯝ ꯑꯃ ꯁꯤꯅꯤꯀꯣ ꯑꯩꯅ ꯈꯔ ꯍꯥꯏꯗꯤ ꯁꯤꯗꯒꯤ ꯍꯥꯏꯗꯤ ꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯤꯗꯒꯤ ꯑꯩꯅ ꯈꯔ ꯄꯨꯊꯣꯛꯄ ꯉꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅꯤ ꯍꯥꯎꯅꯨ ꯆꯈꯥꯅꯣꯒꯤ ꯀꯔꯦꯛꯇꯔ ꯍꯥꯏꯇꯥꯔꯦ ꯍꯥꯎꯅꯨ ꯆꯈꯥꯅꯣꯒꯤ ꯀꯔꯦꯛꯇꯔ ꯅꯩꯅꯕ ꯌꯥꯏ ꯑꯗꯒꯤ ꯍꯥꯎꯅꯨ ꯆꯈꯥꯅꯣꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯌꯥꯝꯅ ꯅꯨꯡꯁꯤꯕꯗ ꯍꯥꯏꯗꯤ ꯃꯃꯥ ꯃꯄꯨꯔꯣꯏꯕꯕꯨꯗ ꯍꯥꯏꯗꯤ ꯁꯇꯤꯒꯨꯝꯕꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯁꯇꯤ ꯍꯥꯏꯁꯦ ꯐꯠꯇꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯀꯔꯦꯛꯇꯔꯗꯨꯗꯤ ꯁꯇꯤꯅꯤꯀꯣ ꯃꯥꯅ ꯑꯣꯏꯔꯤꯁꯦ ꯑꯗꯨꯅꯤ ꯑꯇꯣꯞꯄ ꯅꯩꯅꯕ ꯈꯔꯗꯤ ꯑꯗꯨꯝ ꯂꯩꯔꯦ ꯕꯠ ꯁꯤꯗꯩꯁꯤꯗ ꯑꯩ ꯂꯣꯏꯁꯜꯂꯒꯦ ꯁꯤꯁꯤꯡꯁꯦ ꯑꯩꯅ ꯈꯪꯖꯕ ꯍꯥꯏꯇꯥꯔꯦ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯅ ꯈꯟꯖꯕ ꯄꯣꯠꯇꯨꯅꯦꯕꯀꯣ ꯁꯤꯗ ꯂꯣꯏꯁꯜꯂꯒꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯍꯦꯞ ꯑꯦ ꯒ꯭ꯔꯦꯠ ꯗꯦ